ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯊꯃꯣꯏꯗ ꯂꯩꯔꯣꯜ ꯀꯌꯥ ꯆꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯝ ꯍꯞꯇꯥ ꯑꯗꯨꯃꯗꯤ ꯂꯥꯏꯖꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯄꯥꯊꯧꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕ ꯃꯇꯝꯗꯅ ꯇꯥꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯈꯜꯂꯔꯣꯏ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯆꯤꯡꯂꯦꯝꯕꯤꯁꯨ ꯆꯤꯠꯊꯕ ꯅꯠꯇꯦ ꯄꯥꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯝꯃꯛꯄ ꯅꯨꯡꯊꯤꯜꯗꯣ ꯂꯥꯏꯖꯅ ꯐꯤ ꯁꯥꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯤꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯑꯦ ꯍꯦ ꯊꯕꯛ ꯁꯨꯕꯗ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯃ ꯈꯪꯉꯤ ꯍꯤꯡꯆꯥꯕꯤ ꯀꯗꯣꯝꯗꯒꯤꯅꯣ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯣ ꯐꯥꯎꯖꯤꯜꯂꯛꯄ ꯅꯠꯇꯤꯌꯦ ꯊꯣꯡꯒꯥꯜꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯆꯩ ꯅꯪꯅ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯃꯟꯕꯗꯨꯗ ꯎꯕꯤꯗꯕꯩ ꯋꯥꯅꯤ ꯌꯨꯝꯗ ꯆꯪꯉꯨꯔꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯣꯏ ꯆꯪꯉꯨꯔꯦ ꯀꯨꯏꯗ꯭ꯔꯤꯗ ꯏꯃꯥꯕꯣꯛꯇꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯔꯤꯌꯦ ꯑꯦ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯂꯧꯁꯤ ꯂꯣꯏꯔꯒ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯁꯤꯔ ꯈꯜꯂꯤ ꯍꯣꯏ ꯌꯦꯡꯊꯣꯛꯄꯤꯕꯅ ꯐꯅꯤ ꯑꯩꯗꯤ ꯅꯪ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯗꯤ ꯈꯪꯗꯦ ꯔꯣꯅꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯕꯣꯏꯅꯥꯎꯅ ꯊꯕꯛ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯒ ꯈꯔ ꯉꯥꯡꯅꯈꯤꯕꯗꯩ ꯆꯠꯈ꯭ꯔꯦ ꯃꯔꯛꯇ ꯕꯣꯏꯅꯥꯎꯅ ꯍꯜꯂꯛꯄꯗꯕꯨꯗꯤ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯌꯨꯝꯕꯥꯅꯣ ꯕꯣꯏꯅꯥꯎꯁꯤꯕꯨ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡꯗꯤ ꯑꯣꯏꯕꯅꯤ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯡꯗꯗꯤ ꯎꯊꯣꯛꯇ꯭ꯔꯦ ꯍꯣꯏ ꯏꯃꯥꯕꯣꯛꯁꯨ ꯋꯥꯈꯜꯁꯤꯗ ꯂꯥꯏꯃꯟ ꯑꯣꯏꯔꯝꯃꯅꯤ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯕꯣꯏꯅꯥꯎꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯏꯃꯥꯁꯦ ꯈꯔꯗꯤ ꯋꯥꯖꯔꯦ ꯏꯃꯥꯅ ꯋꯥꯕ ꯐꯅꯕ ꯅꯤꯄꯥ ꯑꯃ ꯌꯦꯡꯉꯣ ꯍꯥꯏꯕꯁꯨ ꯅꯛꯅ ꯁꯨꯡꯌꯥ ꯌꯥꯗꯦꯗꯣ ꯍꯥꯏꯔꯨꯔꯒ ꯅꯤꯄꯥ ꯍꯦꯛꯇ ꯑꯩꯅ ꯂꯥꯛꯏꯁꯦ ꯋꯥ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩ ꯋꯥꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯁꯦꯝꯕꯒꯤ ꯋꯥꯔꯤꯗꯨꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨꯔꯣ ꯗꯥ ꯃꯥꯂꯪꯒ ꯗꯥ ꯄꯥꯊꯧꯒ ꯑꯩꯈꯣꯏ ꯁꯤꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯅꯤꯅ ꯇꯧꯔꯤ ꯄꯥꯊꯧꯒꯤ ꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄꯗꯩ ꯃꯀꯥ ꯂꯥꯝꯂꯝꯕ ꯁꯛꯇꯝꯗꯣ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ ꯇꯞꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯖꯔꯦ ꯏꯕꯦꯝꯃ ꯁꯣꯝꯗ ꯆꯠꯂꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯣꯝꯗ ꯍꯥꯏꯗꯣꯛꯑꯦ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥꯃꯨꯛ ꯐꯥꯎꯔꯕ ꯖꯥꯠꯅꯣ ꯃꯤꯗꯨꯕꯣ ꯂꯥꯏꯖꯒꯤ ꯏꯇꯤꯡ ꯇꯤꯡꯕ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ ꯀꯨꯏꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗ ꯑꯗꯨꯝꯅ ꯇꯧꯗꯕꯗꯣ ꯑꯁꯦꯡꯒꯤ ꯅꯪ ꯃꯥꯕꯨ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯅꯤꯡꯁꯤꯡꯕꯁꯨ ꯁꯪꯗꯦꯗ ꯀꯔꯤ ꯕꯤꯖꯤꯅꯦꯁꯅꯣ ꯇꯧꯒꯅꯤ ꯍꯥꯏꯔꯤꯗꯣ ꯃꯁꯤꯃꯗꯤ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ ꯊꯥꯏꯅ ꯄꯥꯊꯧꯅ ꯇꯣꯏꯅ ꯍꯥꯏꯈꯤ ꯈꯨꯡꯒꯪꯁꯤꯒꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅ ꯆꯥꯛꯍꯥꯎ ꯆꯦꯡ ꯇꯛꯑꯒ ꯄꯦꯀꯤꯡ ꯇꯧꯕꯒꯤꯅꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯨꯞꯊꯅꯗꯤ ꯈꯪꯗꯦ ꯑꯗꯒꯤ ꯊꯕꯛ ꯑꯇꯩ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯧ ꯃꯥꯜꯂꯦ ꯂꯥꯏꯖꯧꯋꯥꯗꯣ ꯋꯥꯍꯩꯒꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯂꯨꯞꯊꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯖꯗ ꯆꯦꯞꯊꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯗꯥ ꯄꯥꯊꯧꯒꯤ ꯋꯥꯗꯤ ꯈꯪꯅꯤꯡꯗ꯭ꯔꯣ ꯋꯥꯍꯪꯗꯨꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯩꯈꯠꯂꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩ ꯋꯥꯅꯣ ꯐꯠꯇ ꯅꯨꯡꯗꯒꯗꯤ ꯊꯣꯛꯇꯦꯀꯣ ꯄꯥꯈꯠꯀꯅꯣ ꯅꯪꯅꯕꯨꯗꯤ ꯈꯟꯗ꯭ꯔꯦ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯇꯝꯅꯤꯡꯗꯅ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯊꯪ ꯍꯞꯇꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯈꯨꯜꯗ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯁꯨ ꯇꯥꯔꯦ ꯀꯃꯥꯏꯅ ꯀꯅꯥꯗꯩ ꯇꯥꯔꯤꯕ ꯈꯟꯗ꯭ꯔꯦꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯄꯥꯎꯒ ꯇꯥꯔꯝꯃꯤꯁꯤꯕꯣ ꯏꯁ ꯚꯥꯞ ꯐꯈꯤꯅꯣ ꯈꯨꯜꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯇꯥꯕꯅꯤ ꯑꯣ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯄꯥꯎꯒ ꯐꯥꯎꯅꯕ ꯍꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯇꯣꯛꯑꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯅꯨ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯅꯪ ꯇꯁꯦꯡꯅ ꯃꯥꯅ ꯅꯪꯕꯨ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯎꯅꯕꯤꯔꯔꯣꯏꯗ꯭ꯔꯣ ꯏꯀꯥꯏꯖꯩ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯂꯧ ꯑꯃꯨꯛ ꯀꯨꯝ ꯐꯤ ꯑꯃꯨꯛ ꯁꯥ ꯏꯪꯈꯣꯜ ꯑꯃꯨꯛ ꯆꯪ ꯏꯕꯦꯝꯃ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯣ ꯅꯪꯅ ꯐꯅ ꯋꯥꯔꯦ ꯍꯥꯏꯔꯕꯁꯨ ꯈꯨꯜꯁꯤꯗ ꯅꯪꯃꯨꯛ ꯐꯖꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯃꯌꯥꯝꯅ ꯍꯥꯏꯔꯤꯅꯤ
ꯅꯪꯅꯗ ꯁꯤꯈꯥꯡ ꯈꯥꯡꯈ ꯌꯥꯖꯗꯕꯩ ꯋꯥꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯁꯤꯗ ꯄꯪꯂꯩ ꯂꯩꯃꯤꯟꯅꯕꯩ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯤꯕꯅꯤ ꯏꯝꯐꯥꯜꯗꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕꯤ ꯍꯦꯟꯅꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯈꯪꯉꯤ ꯂꯥꯏꯖꯅ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯥꯗꯤ ꯊꯥꯏꯅꯗꯩꯁꯨ ꯍꯧꯅ ꯏꯝꯐꯥꯜꯒꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯣꯏꯗꯅ ꯇꯥꯟꯅꯔꯝꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯕꯨ ꯑꯊꯤꯡꯕ ꯌꯥꯝ ꯊꯝꯈꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯩ ꯑꯩꯈꯣꯏꯅꯤꯗꯣ ꯌꯥꯝꯅꯁꯨ ꯈꯠꯅꯈꯤ ꯑꯩꯅ ꯀꯌꯥꯝ ꯁꯥꯎꯏ ꯈꯪꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯗ ꯈꯜꯂꯨꯔꯒ ꯏꯀꯥꯏꯔꯛꯏ ꯏꯔꯜꯁꯨ ꯅꯠꯇꯅ ꯏꯔꯜꯅꯤ ꯈꯜꯂꯨꯕꯗꯣ ꯆꯤꯡꯂꯦꯝꯕꯤꯗꯤ ꯍꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯏꯖꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯄꯥꯊꯧꯒꯤ ꯃꯤꯡ ꯄꯟꯕ ꯐꯥꯎ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯗꯨꯅ ꯃꯥꯏꯊꯣꯡꯗ ꯎꯠꯂꯤꯕ ꯁꯛꯇꯝꯁꯦ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯤꯗꯤ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯄꯥꯊꯧꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯄꯨꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯂꯥꯏꯖꯅ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯊꯃꯣꯏꯗꯣ ꯎꯕ ꯉꯝꯗꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯔꯥ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯄꯥꯊꯧꯅ ꯑꯣꯐꯤꯁꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯤꯟꯊꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯀꯩ ꯂꯩꯔꯒꯦ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯌꯨꯛꯇꯗꯤ ꯁꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯊꯤꯜ ꯑꯣꯏꯔꯗꯤ ꯌꯥꯅꯤ ꯍꯣꯏ ꯌꯥꯅꯤꯌꯦ ꯅꯨꯡꯊꯤꯜꯅꯦ ꯑꯩꯒꯤ ꯊꯕꯛꯇꯨꯁꯨ ꯑꯗꯣ ꯑꯌꯨꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯁꯥꯏꯠ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯎꯅꯔꯁꯤ ꯑꯩ ꯊꯝꯃꯒꯦ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯕ ꯕꯖꯥꯔꯗ ꯑꯝꯇ ꯆꯪꯉꯨꯁꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯣꯠ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯆꯠꯂꯒ ꯈꯔ ꯌꯦꯡꯉꯨꯆꯣ ꯑꯩꯗꯤ ꯁꯪꯉꯔꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯈꯨꯜꯗ ꯆꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯕꯅꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯊꯤꯒꯗꯧꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯕꯁꯨ ꯅꯨꯡꯁꯤ ꯏꯍꯧꯔꯔꯣꯏ ꯊꯃꯣꯏꯁꯨ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯎꯠꯂꯔꯣꯏ ꯃꯤꯆꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯉꯁꯤꯗꯤ ꯈꯣꯡ ꯊꯥꯡꯁꯤꯟꯒꯦ ꯍꯥꯏꯅ ꯂꯦꯞꯄꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯥ ꯊꯥꯗꯨꯅ ꯃꯁꯥ ꯃꯔꯦꯡ ꯄꯨꯝꯕ ꯀꯛꯊꯠꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯃꯔꯥ ꯐꯨꯛꯅ ꯃꯨꯊꯠꯍꯧꯗꯕꯒꯤ ꯃꯌꯣꯜ ꯑꯃꯨꯛ ꯆꯣꯡꯂꯛꯇꯨꯅ ꯏꯁꯤꯡ ꯆꯥꯏꯕ ꯆꯠꯂꯤꯕ꯭ꯔꯥ ꯁꯝꯕꯜ ꯈꯥꯕꯤꯗ ꯂꯩꯁꯥ ꯇꯝꯂꯤꯕꯗꯣ ꯁꯝꯕꯜ ꯈꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯑꯣꯏꯕꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯜꯂꯕ ꯅꯨꯡꯁꯤ ꯂꯩꯀꯣꯜꯗꯣ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯆꯪꯁꯤꯜꯂꯨꯕꯗ ꯅꯥꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯍꯨ ꯄꯨꯕ ꯂꯤꯟꯅ ꯆꯤꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯆꯠꯄꯁꯤ ꯊꯦꯕꯕꯨ ꯒꯥꯔꯤ ꯊꯧꯍꯟꯗꯨꯅ ꯆꯠꯄꯅꯤ ꯉꯁꯤꯗꯤ ꯃꯁꯥꯅ ꯑꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯈꯔꯗꯤ ꯍꯦꯟꯅ ꯐꯔꯦ ꯀꯣꯏꯂꯥꯁꯨ ꯐꯖꯅ ꯊꯥꯔꯦ ꯍꯥꯏꯕ ꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗꯣ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯃꯆꯥ ꯒꯥꯔꯤꯒꯤ ꯋꯥꯔꯛꯁꯣꯞ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯈꯔ ꯑꯗꯨꯝ ꯁꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜꯗꯤ ꯌꯥꯝꯅ ꯇꯞꯂꯤ ꯏꯝꯐꯥꯜ ꯁꯍꯔꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯤꯜ ꯈꯣꯡꯕ ꯃꯇꯧꯗꯨꯒ ꯃꯐꯝꯁꯤꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦ ꯃꯐꯝꯁꯤꯗꯗꯤ ꯃꯤꯒꯤ ꯃꯁꯤꯡꯕꯨꯗꯤ ꯀꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯃꯁꯤꯡꯅ ꯍꯦꯟꯕꯒꯨꯝ ꯇꯧꯏ ꯎꯆꯦꯛꯁꯤꯡꯅ ꯎꯁꯥ ꯈꯨꯗꯤꯡ ꯐꯝꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝꯗꯨꯒꯤ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ
ꯃꯦꯟ ꯔꯣꯗꯇꯒꯤ ꯍꯥꯏꯖꯤꯜꯂꯤꯕ ꯂꯝꯕꯤꯗꯨ ꯒꯥꯔꯤꯅ ꯆꯠꯂꯕꯗꯤ ꯃꯤꯅꯠ 10ꯒꯨꯝꯕꯗꯤ ꯆꯪꯒꯅꯤ, ꯑꯗꯨꯒ ꯈꯣꯡꯅ ꯆꯠꯂꯒꯅ ꯄꯨꯡ 1 ꯍꯦꯟꯅ ꯆꯪꯕꯅꯤ꯫ ꯂꯝꯕꯤꯗꯨ ꯊꯑꯣꯏꯅ ꯑꯆꯠ ꯑꯋꯣꯛ ꯆꯠꯅꯕ ꯎꯗꯦ, ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯣꯡ ꯃꯔꯛꯇ ꯂꯝꯕꯤꯁꯤꯗ ꯈꯣꯡꯅ ꯆꯠꯇꯨꯅ ꯈꯨꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ, ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯗꯨꯅ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯉꯥꯏꯖꯈꯤꯕ ꯎꯕ ꯐꯪꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕ, ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯅꯨꯃꯤꯠꯇ ꯋꯥꯔꯧꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯃꯣꯏꯗꯣ ꯅꯤꯡꯁꯤꯡꯕ ꯃꯍꯥꯛꯅ ꯈꯔꯁꯨ ꯂꯥꯛꯅꯕꯒꯨꯝ ꯃꯤꯍꯨꯜꯗꯨ ꯈꯔꯁꯨ ꯆꯣꯡꯏ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯛꯄꯒꯤꯔ ꯃꯍꯥꯛꯁꯨ ꯈꯪꯗꯦ꯫ ꯃꯊꯟꯇ ꯃꯊꯕꯥꯛꯇꯨ ꯅꯥꯟꯊꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯑꯃꯨꯛꯇꯪ ꯍꯣꯜꯂꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯈꯨꯜꯗꯨ ꯌꯧꯁꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯨꯜ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯍꯧꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯣꯡꯅꯥꯡꯗꯨ ꯌꯥꯟꯊꯠꯁꯤ ꯌꯥꯟꯊꯠꯂꯣꯏ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯍꯧꯕꯅꯤ꯫ ꯌꯥꯟꯊꯠꯁꯤ ꯍꯥꯏꯕꯁꯤꯡꯅ ꯉꯝꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯣ ꯈꯣꯡꯅꯥꯡ ꯍꯧꯗ꯭ꯔꯕꯅꯤꯅ ꯄꯦꯟꯅ ꯁꯥꯖꯔꯦ꯫ ꯈꯨꯟꯖꯤꯜꯗ ꯐꯝꯕ ꯍꯣꯇꯦꯜ ꯃꯆꯥꯗꯨꯁꯨ ꯐꯝꯗ꯭ꯔꯕ ꯃꯥꯜꯂꯦ, ꯏꯇꯦꯛ ꯇꯦꯛꯊꯅ ꯂꯩꯕ ꯎꯏ꯫ ꯌꯦꯠꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯥꯏ ꯖꯍꯣꯏꯒꯤ ꯂꯩꯔꯛ ꯆꯪꯐꯝꯗꯣ ꯎꯔꯛꯏ꯫ ꯂꯩꯔꯛ ꯆꯪꯐꯝꯗꯨꯗꯤ ꯑꯌꯥꯝꯕ ꯀꯣꯛꯂꯤ, ꯑꯗꯨꯕꯨ ꯅꯥꯛꯆꯦꯛꯇꯒꯤ ꯎꯔꯤꯕ ꯂꯥꯏ ꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗꯤ ꯏꯁꯣꯡ ꯁꯣꯡꯅ ꯎꯏ꯫ ꯕꯣꯏꯅꯥꯎꯗꯣ ꯑꯃꯠꯇ ꯁꯦꯡꯗ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯗꯨꯀꯥꯟ ꯑꯅꯧꯕ, ꯆꯥ ꯍꯣꯇꯦꯜ ꯈꯔꯁꯨ ꯁꯥꯔꯝꯂꯦ꯫ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯣ ꯊꯤꯀꯥꯗꯥꯔ ꯑꯐꯕꯅ ꯁꯥꯔꯤꯕ ꯃꯥꯜꯂꯦ, ꯈꯔ ꯆꯥꯎꯊꯣꯛꯅ ꯁꯥꯔꯝꯂꯦ꯫ ꯅꯧꯅ ꯁꯦꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯑꯅꯧꯕ ꯂꯩꯔꯛ ꯈꯔꯁꯨ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯃꯛꯇꯤ ꯅꯨꯡꯉꯥꯏ꯫ ꯈꯨꯜꯗꯨꯗ ꯂꯩꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯣ ꯔꯪ ꯍꯥꯏꯔꯝꯂꯤ, ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯔꯪ ꯁꯪꯂꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯣ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯐꯦꯟꯁꯤꯡ ꯈꯥꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯨꯝ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇꯣ ꯁꯥꯟꯅꯕꯨꯡ ꯑꯣꯏꯅ ꯁꯥꯟꯅꯖꯔꯤ꯫ ꯃꯇꯥꯏꯗꯁꯨ ꯁꯟ ꯃꯌꯥꯝ ꯁꯖꯤꯛ ꯆꯥꯔꯤ ꯍꯥꯟꯅꯒꯨꯝ꯫ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯦ꯫ ꯃꯇꯝ ꯃꯍꯥꯛꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗ ꯑꯍꯣꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯑꯍꯣꯡꯕ ꯀꯌꯥꯁꯤꯒꯤ ꯃꯔꯛꯇ ꯄꯥꯊꯧꯒꯤ ꯊꯃꯣꯏꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯊꯟꯇ ꯈꯟꯖꯩ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯇꯝꯅ ꯑꯁꯨꯝ ꯄꯨꯈꯤꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯔꯒ ꯇꯣꯛꯍꯧꯔꯅꯤꯀꯣ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯣ ꯈꯖꯤꯛꯇꯤ ꯄꯦꯟꯖꯗ꯭ꯔꯦ꯫ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕ ꯃꯔꯤꯗꯣ ꯀꯥꯎꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ꯫ ꯃꯥꯂꯪꯅ ꯉꯁꯥꯏꯗꯒꯤ ꯄꯥꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯥꯛꯇꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯏꯁꯧ ꯂꯥꯡꯖꯔꯤ꯫ ꯉꯁꯥꯏꯅ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇꯦ, ꯏꯟꯁꯥꯡ ꯐꯥꯎ ꯃꯨꯜꯂꯛꯇꯧꯔꯦ꯫ ꯃꯥꯂꯪ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯊꯣꯡꯂꯤꯉꯩ ꯃꯄꯥꯟꯗ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯈꯣꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯄꯥꯊꯧꯗꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯔꯤꯕꯗꯨ ꯎꯕꯗ ꯃꯥꯂꯪꯅ ꯍꯥꯏꯔꯛꯏ, ꯌꯧꯗꯤ ꯌꯧꯕꯤꯔꯛꯑꯦꯗꯅ, ꯑꯩꯗꯤ ꯂꯝꯕꯤ ꯃꯥꯡꯗꯅ ꯂꯩꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯄꯥꯊꯧ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯪꯒꯤ ꯃꯃꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯄꯥꯊꯧ, ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ, ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯍꯣꯏ ꯏꯃꯥꯆꯥ, ꯌꯥꯎꯗꯦ꯫ ꯏꯃꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯗꯦ ꯌꯥꯎꯗꯦ, ꯏꯆꯥ ꯎꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯗ, ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ, ꯉꯁꯥꯏꯗꯒꯤꯅꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯅꯤꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯍꯥꯏꯔꯛꯏ, ꯗꯥ ꯄꯥꯊꯧ, ꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯀꯣ? ꯏꯁ, ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯗꯣ, ꯅꯣꯏ ꯍꯤꯔꯣꯁꯤꯅ ꯍꯦꯟꯕꯅꯦ ꯑꯩꯗꯩ꯫ ꯃꯥꯂꯪꯅ ꯈꯨꯝꯃꯛꯏ, ꯌꯥꯔꯦ, ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯄꯥꯊꯧ ꯈꯨꯝꯗꯦ, ꯃꯉꯛ ꯅꯣꯝꯃꯒ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯊꯧꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯄꯨꯗꯨꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯊꯧ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯛꯁꯨ ꯆꯥꯅꯕ ꯇꯧꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯗꯣ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯂꯪꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯅꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯥꯂꯪꯅ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯣ ꯎꯕꯗ
ꯄꯥꯊꯧꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯈꯨꯝꯗꯨꯅ ꯃꯌꯥꯗꯤ ꯎꯠꯇ ꯃꯈꯣꯜ ꯊꯣꯛꯇ ꯅꯣꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯪꯅ "ꯀꯩꯅꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯗꯨꯅ? ꯂꯝꯕꯤꯗ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯛꯄ꯭ꯔꯣ?" "ꯑꯩꯅ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯅꯠꯇꯦꯗ, ꯅꯪꯅ ꯌꯨꯝꯗ ꯍꯦꯂꯣꯏ ꯑꯣꯛꯅꯕꯁꯤ ꯎꯕꯗ ꯅꯣꯛꯅꯤꯡꯕꯩ ꯋꯥꯅꯤ." "ꯍꯦꯔꯥ, ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ?" "ꯅꯠꯇꯦ, ꯏꯇꯥꯎꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯗ." ꯃꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯛꯅꯩ꯫ "ꯆꯤꯡꯂꯦꯝꯕꯤ, ꯑꯁꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯊꯥꯏꯅꯗꯩ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯗ ꯆꯥꯔꯛꯄꯅꯤ, ꯈꯔ ꯌꯥꯝ ꯇꯧꯍꯜꯂꯨ." ꯆꯤꯡꯂꯦꯝꯕꯤꯁꯨ ꯐꯥꯒꯤꯗꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ "ꯍꯣꯏꯗ ꯄꯥꯊꯧ, ꯆꯥꯛ ꯊꯣꯡꯒꯦ ꯋꯥꯍꯩ ꯇꯩꯒꯦꯗ ꯍꯥꯏ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯕꯣ?" ꯍꯥꯏꯕꯅꯦ." "ꯃꯥꯂꯪ, ꯅꯪ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯦꯅꯦ." "ꯍꯣ ꯄꯨꯟꯁꯤꯅꯦ, ꯄꯨꯟꯁꯤ." "ꯅꯪ ꯑꯩꯉꯣꯟꯗ ꯅꯣꯏ ꯎꯀꯣꯜꯗꯨ ꯄꯤꯅꯤꯗꯤ ꯍꯥꯏꯈꯤꯕꯅꯤꯀꯣ, ꯑꯩ ꯀꯥꯎꯗ꯭ꯔꯤ." "ꯎꯀꯣꯜꯗꯣ ꯁꯦꯟꯅꯕ ꯅꯪ ꯍꯩꯔꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯕ, ꯑꯗꯨꯒ ꯏꯇꯨꯒꯤ ꯁꯅꯥ ꯑꯣꯏꯅ ꯁꯥꯗꯣꯛꯈ꯭ꯔꯦ." "ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯆꯤꯡꯂꯦꯝꯕꯤ, ꯃꯁꯤꯒꯤ ꯃꯤꯁꯦ ꯅꯨꯡꯁꯤꯕ ꯀꯃꯥꯏ ꯇꯝꯕꯤꯒꯦ?" "ꯗꯥ ꯄꯥꯊꯧ, ꯍꯧꯖꯤꯛꯁꯨ ꯍꯩꯇ꯭ꯔꯤꯕꯅꯤꯗ, ꯑꯩꯅ ꯁꯨꯝ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯕ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯕ." "ꯅꯨꯄꯤ, ꯅꯪꯁꯨ ꯑꯩ ꯊꯤꯅ ꯍꯥꯠꯂꯤꯗ." ꯄꯥꯊꯧ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯔꯨꯞꯀꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯎꯔꯒ ꯄꯥꯊꯧ ꯃꯁꯥꯃꯛꯇ ꯊꯣꯛꯄꯒꯨꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯥꯂꯪꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯍꯧꯈ꯭ꯔꯕ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯅ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯨꯡꯗ꯭ꯔꯕꯁꯨ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯗ ꯊꯨꯡꯂꯝꯕꯁꯦ ꯎꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯔꯨꯞ ꯃꯥꯂꯪꯒꯤ ꯄꯨꯟꯁꯤꯁꯤꯃꯛꯅꯤ ꯄꯥꯝꯖꯈꯤꯕ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯑꯣꯏꯕꯅ ꯋꯥꯔꯧꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯁꯣꯝꯗꯗꯤ ꯁꯤꯟꯊꯥꯒꯤ ꯌꯨꯝꯗ ꯃꯃꯥꯟꯅꯕꯤ ꯊꯕꯥ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯊꯕꯥꯗꯤ ꯗꯦꯜꯂꯤꯗ ꯊꯕꯛ ꯐꯪꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯤꯟꯊꯥꯒ ꯄꯥꯊꯧꯒꯒꯤ ꯋꯥꯔꯤ ꯀꯗꯥꯏ ꯌꯧꯁꯤꯜꯂꯦ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯗꯕꯗꯒꯤ ꯏꯅꯧ ꯅꯧꯅ ꯁꯤꯟꯊꯥꯕꯨ ꯋꯥꯔꯤ ꯂꯤꯍꯜꯂꯤ꯫ "ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯔꯧꯏ ꯈꯪꯕ꯭ꯔꯥ?" ꯁꯤꯟꯊꯥꯁꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯣ ꯐꯥꯊꯕ ꯉꯝꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝ ꯊꯕꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯗꯨꯅ ꯂꯩ꯫ "ꯀꯃꯥꯏꯅꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ?" "ꯑꯁ, ꯌꯥꯔꯦꯍꯦ, ꯑꯩꯅ ꯐꯣꯟꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ." "ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯋꯥꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯅ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯤ." "ꯑꯗꯣ ꯌꯥꯅꯔꯕꯅꯤꯅ ꯔꯣꯃꯥꯟꯁꯇꯤ ꯀꯗꯥꯏ ꯌꯧꯔꯒꯦ?" "ꯀꯥꯏꯗꯩ ꯔꯣꯃꯥꯟꯁꯅꯣꯍꯦ, ꯃꯥꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟꯗꯨꯒ ꯔꯣꯃꯥꯟꯁꯇꯤ ꯂꯥꯏꯔꯤ, ꯁꯛꯐꯥꯎ ꯇꯣꯏꯅ ꯎꯅꯗꯦ." "ꯀꯥꯏꯗꯦ, ꯉꯥꯏꯕꯗ ꯀꯜꯂꯣ." ꯄꯥꯊꯧꯒꯤ ꯃꯁꯛꯇꯣ ꯔꯣꯃꯥꯟꯁꯇꯤ ꯐꯖꯅ ꯍꯩꯗꯧꯕ ꯃꯤꯗꯥꯅꯤ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯦ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯔꯣꯃꯥꯟꯁꯇ ꯂꯨꯞꯄꯦ ꯍꯥꯏꯅꯩꯌꯦ꯫ "ꯔꯣꯃꯥꯟꯁ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦꯀꯣ." "ꯑꯁꯦꯡꯕꯩꯅꯦ, ꯃꯥꯅ ꯍꯩꯇ꯭ꯔꯒꯅ ꯅꯪ ꯑꯣꯏꯅ ꯇꯥꯛꯄꯤꯔꯣ." "ꯑꯁ, ꯑꯩꯗꯤ ꯔꯣꯃꯥꯟꯁ ꯇꯧꯕ ꯍꯩꯔꯣꯏꯗ." "ꯔꯣꯃꯥꯟꯁ ꯍꯩꯇꯕ ꯑꯅꯤ ꯄꯨꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯃꯤꯟꯅꯔꯣ." ꯃꯔꯨꯞ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯤꯟꯊꯥꯒꯤ ꯃꯃꯥꯅ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ "ꯊꯕꯥ, ꯏꯆꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ?" "ꯃꯃꯥ ꯉꯔꯥꯡ ꯂꯥꯛꯄꯅꯦ." "ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯕꯛ ꯃꯐꯝꯗꯨꯕꯣ?" "ꯍꯣꯏ, ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ." "ꯁꯤꯟꯊꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯅꯤ." "ꯃꯥꯗꯤ ꯌꯥꯔꯔꯣꯏ, ꯑꯃꯨꯛꯅꯦ ꯃꯄꯥꯜ ꯆꯠꯁꯤꯅ ꯀꯥꯏꯍꯧꯔꯅꯨꯀꯣ. ꯅꯤꯄꯥꯅ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯃꯥꯅ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯗꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ." ꯁꯤꯟꯊꯥꯒꯤ ꯃꯃꯥꯅ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯊꯕꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯁꯨ ꯅꯆꯥꯅꯨꯄꯤꯅ ꯀꯩꯁꯨ ꯌꯥꯔꯛꯑꯔꯣꯏ." ꯊꯕꯥꯒꯤ ꯐꯥꯒꯤꯗꯨꯗ ꯁꯤꯟꯊꯥꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ "ꯑꯉꯥꯎꯕꯤꯁꯤꯗꯤ! ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯕꯨ ꯃꯄꯥꯜꯗꯒ ꯆꯠꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ." "ꯌꯥꯔꯦ." ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯃꯃꯥꯗꯣ ꯄꯨꯔꯛꯄ ꯆꯥꯗꯨ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ "ꯅꯪ ꯃꯔꯨꯞꯀ ꯋꯥꯔꯤ ꯇꯧꯍꯧꯈꯣꯀꯣ, ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯂꯩꯊꯣꯛꯈꯣ." "ꯍꯣꯏ ꯃꯃꯥ." "ꯑꯗꯨꯒꯅꯦ, ꯅꯪꯁꯨ ꯐꯥꯒꯤꯗꯒꯤ ꯃꯌꯥꯡ ꯅꯨꯄꯥꯗꯒ ꯂꯩꯊꯣꯛꯈꯤꯅꯤꯀೋ." "ꯃꯃꯥ, ꯃꯁꯛ ꯐꯖꯕ ꯊꯤꯔꯤꯅꯦ." "ꯍꯩꯃꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ."
Mamana hairamlibado Sinthasu Thawasu noktuna tari. Is punsise angakpani ko. Nangbu Manipurda leningde. Thabak tawrasu mapalda tawni kaina haikibado. Haujikti mafamsidagi leningamaroine. Punsige ahongbabu tamba ngambro. Nangsu thaina Delhi-da ahanba lakpada Delhi-da leningde na kappado. Aduga yengo. Haujikna Delhi-da thabak tawre. Khara leiradi mamana haigumna Delhi-da dum settle tawge hairani. Aina aduda leiradi hayengwai nachana su singi lairik tambagi waroidunine. Adui khalaga leibirini. Is kayadano aingondaga thangjiline. Luhongbadi kayam watlige. Adugi waridi sanadrida. Imung ani yanaraga leibay wani. Masu aisu thabak mayam leiri. Mayam siloishin kisina hainari. Nabani magthabak loiba ngaibada sumtheng thakini ko. Asengbay thabak leibani. Ngasisu thabak chatki. Is yam khangene. Kadai chatli kari tawriga yam panareba. Pathawbu kari thabak anoba paikhatlige. Nangsima aibu maning mamang koi thattana lakna leire. Moigi khulda chatkibani. Aduda business project achawba ma paikhatkani hai. Adugi mafam yengboina chatpa oiramale. Adusu loina hainabra. Thabana phagi tawduna mamitwo manawo langthokduna hairakliबado. Sinthana lamduna amuk phuge tawi. Natte. Sidi moi inena ngasai call tawre e. Aduda hairakpani. Oh. Ado kharadi chekseluko. Khungangi thainagi nungsibiga leiramadi amuk lambi serana na chachakini. Tawroida. Adugumba wari amata panade. Hoine leiramdradi phai. Ado chekselo haiba. Hoi. Nangna aigi lab guru oiraga kamai soidoino. Sinthagi aroiba phagi duda marup anido noktuna harauna Sinthagi lohongbagi maramda wari makha tanari. Somda chak chaba loiraga mil thampham factory sapham yengba lai. Mathang yengba loiraga marup anido ngaihak pothasi haiduna ujaw akakpa khara paiduna leiribadugi mathakta phamthai. Ngasidi pathawge thamoido nupani haide ka hena pethakre. Punsigi wahan thoki maramda hena khanjalura male. Sum ahangbaduda yenglamlaga tapna nokfet tawduna haire. Malang nangniko nupi thiroi kaina pongna chawna haikibado matam amada. Aduga ngasidi nungaina punsigi khongloi amaga loinana achauba imung ama lingduna leiram. Khallubada nokningba suphawi nungsiba suphawi. Nangdi nupi ngana thini hairaga haujiksu nupi thidri. Kayado nakraba. Punsi haibado siwara male. Wakhalna khanbana ama oirakpana ama thamoina ningbana ama tamlakpana ama. Bye. Ai ngasidi wakhalse yam emotional oi. Pathawgi matawduda malangna marupke lingjumda paiduna hangle. Sinthadi kamdawrige. Khangde hamu leiri haidun. Masu thabak chinbani aduna thawoina pawsu phawnadida. Wari sanadro marakta gamta unadabra haise. Thawoina sanade. Nahan nongmabudi imana takmanbe ngahak unaroi. Adu yaroi ko. Yum palani na lepabani na nupidugi matamsu khara piyo. Thamoido khara sengdo. Aduga jaga khara pinabato. Jaga thamoigi mafam. Masini khwaidagi luriba matangsi. Luribado laihallo hojikti. Hayengwai luhongla matung phau adum hainabi oikradi bera kanani. Khallibani. Pathaw hogatuna haire. Chatlasira. Imana yumda changaga kai kaino khara supura o haire. Ibani changaga amta longminoksi. Chatlasi.